ꯑꯩꯈꯣꯏꯅ ꯉꯁꯤ February 14 Velentine Day haiduna Pitribigi mapam punamakta mathot karakpi kayagi makutta angangba gulab paiduna kudol pot kaya pinaduna nungshi inot hapnari masigi sapchaba wahanthok mikup amatang nainaduna khangminnasi aikhoi mioiba singi marakta makhoi gi thajanaba taibang sembiba mapu amadi lei haina thajanari self belief Ishana ishaw thazaba yaba thongjaw ama thengnarabadi madu hangdoktuna yengba haibasi miro loliba taibang mioiba amagi machatni Roman singna February tha asida celebration amakhak Lupercalia haiba asida base tawduna pangthoi hairiba Lupercalia asi makhoigi isor Pan amasung Juno hairiba isor anisigi mingda pangthokpa thauramni Thauram asida naha oiriba miyoi singna saruk yagani masida nupi singi maming makai sida iraga patra amada hapkani aduga madu nupa singna amamamta khangani karigino haibabu ikai hangoina hairabada haktinnaba haibadi sexuality relationship ki damakni hairiba thawong asi cupid hairiba asidagi concept lobani Cupid haibasi Greek ki wahai mayamna itattattana tanaraba erotica haiba asidagi lawani erotica haibasi basically sexuality haibasini masi Greek mythology da Cupid haibasi nungsibagi isor Venus ki machani ngasigi thajanabida Cupid hairiba masa panba makutta ten paiba lai asina mahaki tenjaina kaptuna miyoi khudimakta apam nungsi wakhal asi phawallibani haina thajanari adomsu karigumba mafam marang ikhang khanghodana kanagumba amada nungsiba phawroklabadi Cupid ki tenna palabani haibasi adom thajabiu tasengna hairabada celebration asi open sexuality haibadi ifongfongna ikaiba machet yauda nupa nupi anigi marakta apam nungsi yenaba haibaduni Pumnamak asi amatto aina punsilabada ngasi aikhoina karino karano khangdana aigidi nungsinaba matani haidana leiba leitaba Valentine gini haiduna khudol kaya pinariba thauram asibuni February 14 Valentine Day Roman iragi 3rd century gi matamda Roman gi ningthau Claudius tuna nupa amatta luhongba yaroi haina laukthoklammi maramdi karigumba luhonglabadi land pungning sangoi maithigani khanbadagini adubu nahasingidi tayonnabani mit ushinduna mikup amatang nahaksu matamdugi lanmi oiramlabadi pumnamak asigi mayokta Valentine Christian liningbu thawaidagi hena khanjaba religious priest amakhakni Valentine na mahaki aronba khujin thaurangna mathot karakpa apam nungsi khauranglaba nahasingbu lona luhongbirami punamak adu ningthau aduna khanglaklami madudagi Valentine bu jail da thajilami jail da leiraba matamda mahakna notes kaya irakhi notes singi aroibada from your Valentine haiba wahai pareng asi irakhi maram asina ngasisu nungsi khudol kaya pinaba gift card ke aroibada from your Valentine haiba wahai sing asi iduna pinari